ꯉꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯄ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯅꯥꯄꯇꯤꯗ ꯀꯨꯀꯤꯗ ꯄꯤꯅꯕ ꯄꯣꯠ ꯄꯨꯔꯛꯄ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃ ꯏꯀꯣ ꯚꯦꯟꯒ ꯀꯣꯟꯅꯅ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯐꯥꯔꯦ꯫ ꯕꯤꯖꯦꯄꯤꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯦ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯟꯇꯔ ꯃꯟꯇꯔꯒꯤ ꯄ꯭ꯔꯣꯇꯦꯁꯇ ꯁꯦꯞ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯂꯥꯎꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯅꯤ, ꯃꯅꯤꯄꯨꯔ ꯃꯥꯡꯈꯤꯕ ꯂꯩꯇꯦ, ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯀꯟꯒꯗꯕꯅꯤ, ꯖꯦꯟ ꯖꯦꯠꯀꯤ ꯏꯍꯧ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯏꯟꯗꯤꯌꯥꯗꯗꯤ ꯆꯠꯅꯔꯣꯏ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯤ.ꯑꯦꯝ. ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯍꯟꯕꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯅꯕ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯂꯤꯡꯈꯠꯂꯒꯅꯤ꯫ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯐꯝ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯀꯛꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯐꯝ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯁꯀꯁꯟ ꯆꯠꯊꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯅꯥꯔꯀꯣꯇꯤꯛꯁ ꯅꯦꯠꯋꯥꯔꯛ ꯊꯨꯒꯥꯏꯕ ꯉꯝꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯌꯥꯝꯂꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯃꯤꯑꯣꯏ 4 ꯐꯥꯔꯦ꯫ ꯁꯔꯦꯟꯗ꯭ꯔ ꯗ꯭ꯔꯥꯃꯥꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯀꯦ.ꯁꯤ.ꯄꯤ.ꯄꯤ.ꯗꯕ꯭ꯂꯤꯎ.ꯖꯤ ꯃꯦꯛꯁꯤꯁ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯄꯨꯂꯤꯁꯅꯤ ꯁꯛꯇꯥꯛꯆꯕ ꯃꯤꯑꯣꯏ 3 ꯂꯥꯛꯂꯒ ꯐꯨꯔꯝꯂꯦ, ꯁꯅꯥ ꯑꯃꯗꯤ ꯁꯦꯜ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯅꯍꯥꯁꯤꯡꯕꯨ ꯇꯨꯡꯒꯤ ꯂꯝꯕꯤꯗꯒꯤ ꯆꯤꯡꯊꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯌꯨꯊ ꯐꯦꯗꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯐꯨ ꯆꯩꯔꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯆꯠꯊꯔꯛꯂꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯣꯔꯤ꯫ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯄ꯭ꯔꯣꯚꯤꯖꯅꯦꯜ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯈ꯭ꯔꯦ꯫ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯕꯤꯅꯥ ꯑꯃꯗꯤ ꯁꯟꯖꯤꯠꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯁꯦꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯧꯀ꯭ꯔꯤ ꯀꯣꯟꯗꯨꯅ ꯂꯩꯕꯤꯔꯒꯅꯨ ꯍꯥꯏꯅ ꯖꯦ.ꯑꯦ.ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯌꯨꯝ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯑꯦꯗꯤꯇꯔ ꯀꯂꯝꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎꯗꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯆꯨꯔꯒ ꯏꯝꯐꯥꯜꯗ ꯁꯥꯇꯤꯟ ꯇꯨꯞꯄ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯄꯨꯖꯔꯛꯂꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯗ ꯄꯤꯅꯕ ꯄꯣꯠ ꯄꯨꯔꯛꯄ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃ ꯏꯀꯣ ꯚꯦꯟꯒ ꯀꯣꯟꯅꯅ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯐꯥꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯅꯟ ꯃꯅꯤꯄꯨꯔꯤꯅ ꯀꯨꯀꯤꯗ ꯄꯤꯅꯕ ꯄꯣꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯀꯣ ꯚꯦꯟꯗ ꯄꯨꯔꯛꯄ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯤꯖꯦꯄꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯍꯜꯂꯦ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯀꯪꯒ꯭ꯔꯦꯁꯄꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯅꯤꯇꯤ ꯑꯥꯏꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝ ꯑꯁꯤ ꯏꯪꯅ ꯆꯤꯡꯅ ꯆꯠꯊꯕ ꯌꯥꯗꯅꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯃꯑꯣꯡ ꯀꯌꯥꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯤꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯊꯥꯒꯠꯂꯛꯄ ꯃꯣꯁꯟꯁꯤꯡ ꯈꯟꯅꯅꯕ ꯍꯥꯎꯁꯀꯤ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟꯅ ꯑꯌꯥꯕ ꯄꯤꯔꯕ ꯐꯥꯎꯕꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯍꯨꯠꯇ ꯏꯔꯥꯡ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯍꯟꯗꯨꯅ ꯀꯛꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ ꯁꯦꯝꯗꯨꯅ ꯊꯥ ꯑꯁꯤꯒꯤ 20ꯗꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯔꯛꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝ ꯑꯁꯤ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯅꯕ ꯀꯛꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 22ꯗ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯁꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯦꯄꯥꯜ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯁ꯭ꯔꯤ ꯂꯪꯀꯥꯗ ꯊꯣꯛꯈꯤꯕ ꯖꯦꯟ ꯖꯦꯠ ꯑꯞꯔꯥꯏꯖꯤꯡ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯏꯟꯗꯤꯌꯥꯗꯁꯨ ꯄꯨꯁꯤꯜꯂꯛꯅꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯊꯤꯍꯟꯅꯕ ꯆꯠꯊꯔꯛꯄ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
Question leak ohenkibagi matangda Prime Minister Narendra Modi na lokhalakpa thorang matik chade Union Education Minister Dhamendra Pradhan pham thadoktriba phawba Jantar Mantar dagi hankhiroi haina Kakros Janata Party CJP na phongdokre Prime Minister na question leak oibada chenaba miyosing matik chaba chairakpi na fast track court ama linkatlagani haina X ta warol ama thagalakpa laikhrabani hiramasi gi matangda CJP gi National Spokesperson Asutosh Shankar na hai Prime Minister na lokhalakliba thorang adu pungning thogatningai ni adu tha ama makai hena miyam gi iho horoklaba matungda phongdorakliba wafam adu peningai oide kari marangi question leak oiribano haibagi matangda Prime Minister na wafam amata phongdoraktri asokpa mafamda molom taiba haiba sina wafam amani khwaidagi maru oiribadi asok apan yahondana bahonaba aduni matik chadaba miyosing maru oiba thawpuduna leibadagi asigumba thokaningdaba thodoksing mathang thorakpani amaromda Congress ki General Secretary Joyram Rameshna haikre madudi Modi gi lengakna question leak oibagi tawdoksing thokhandaba ngamgadra fast track court linkhatuna maral leibasing chairakpi gani lauthoraklibasi matam khara thengmankhre icham chamna khongjang changsin kiba mahiroi singda ka henba thong chathakibagi damak Prime Minister na lale haijagadabani Education Minister pham lothokadabani amadi sanglaba chahi 12 rom question leak oibagi wathok thorakliba asi amuk hana thogalaroi haibagi matangda achetba phirep ama lauthokadabani Parliament ki campus manungdasu ngarang lengak pairiba NDA amadi opposition da leriba India Bloc ki MP singna Marker Dwar manakda protest tawkre India Bloc na MP sing NEET gi question leak oikhibagi mari lenana Education Minister Dhamendra Pradhan pham lothokadabani haina taksinkhibani amaromda NDA gi MP singi wafam asi opposition gi MP singna parliament ta ningthina khanabagi mahuta semjin chajinba paw sandokduna irang thoganaba honare haina maral siki ruling amasung opposition gi MP singi kholaw kaya lawkibaga loinana CPIM gi MP John British na BJP gi lusingba Arun Singh gi makhutagi poster munki ruling amasung opposition gi MP sing kholaw kaya loksinaba honarakpada parliament ki security personnel singna marakta human chain semduna nakal ani khaidoknaba honaki Lok Sabha da opposition leader oina leriba Congress ki MP Rahul Gandhi na hai lebak asigi tungi yumbi oigadoriba naharol singi punchi manganabagi damak Prime Minister Narendra Modi na Education Minister Dhamendra Pradhan khudakta pham lokthokpaga loinana mahiroi singda ka henba thong chathakibagi matangda haijagadabani haina phongdorakhi Kokros Janata Party CJP gi khongjang singi matangda opposition da leiba tongan ba party sing punsinduna Union Education Minister Dhamendra Pradhan pham thadoktriba phawba house da discussion natraga debate amata chathadana ba warep laukre Congress ki MP KC Venugopal na ngarang phongdorakhibada opposition da leiriba party singna warep ama lobaga loinana Education Minister Dhamendra Pradhan pham thadoktringei gi mamangda discussion amata charuk yadaba haiba warep laure wafam adu Lok Sabha Speaker Om Birla da khangankre AAP amasung DMK natana opposition bench da leba party khudingmakna warep adu chawgallakli Kokros Janata Party ki mahiroi singna National Eligibility Entrance Test NEET paper leak uhen kibagi mayokda lebak sinba thungna khongjang changsilingai gi cherakta opposition party na warep adu lokibani adum oinamak lengaki maikeidagi di hiramasi gi matangda parliament da puthoktuna khanasi maduna khudingmak Kanagani haina phongdorakli Parliamentary Affairs Minister Kiran Rijiju na hai NEET wathoki matangda lengak asina khanabagi damak sem saduna lei adum oinamak opposition MP singna ngasisu parliament mamangda khongjang changsinduna leire BJP gi lucingba Nitin Nabin na hai Congress yauna opposition party Kudingmakna net wathoki matangda khanasi haiba yadana kuchen chenduna leire madugi maram ama hairagadi house da puthoktuna khana nainarabadi Congress yauna opposition singna lawriba double standard oiriba thong adu lebak asigi miyamna khangkhagari haiba akiba leibadagini hojik oriba phibam asida opposition party na chatharakliba thong sing adugi mayokta lengakna chapchana singnaba ngambagi phirep lei pamlabadi thoklaktuna hiram adugi matangda open discussion chathachi mahiroi amasung naha oiriba miyoi singna thengnariba khudong chadaba sing yauna NEET ki wathok asi chapchana khanasi house da puthokduna naharol singi khudong chadaba singchu khanna nainasi National Democratic Alliance NDA lengakna NEET wathok yauna hiram khudingmaki khananaba mapung phana sem saduna lei haiba wafam su phongdorakli
Narcotics Bureau NCB amasung Churachandpur District Police ki apunba khutpu amana Churachandpur town da leiba hotel amada red chathaduna Myanmar da based tawba narcotics drugs ki kingpin ni haiba mioi ama fare haiba mioi adu India gi awang nongpok amasung Bangladesh phawda drug supply tawba mioi ni hairi NCB gi chirol amagi matung inna Churachandpur dagi faraba international drug kingpin adudi Myanmar gi Chin state ki Haichin kawba mafam amadagi Nengjat Tuan Elias Tuan P ni hari Nengjan Tuan Pabangam Kiba asi NCB na Tuan ba agency singi mating loinana technical surveillance amasung coordination operation Chathabadagi Pagat Bangam Kibani Mioi Aduna Ngamkai Lana Manipur Mizoram Assam Tripura Amadi Bangladesh da drugsing supply Tobuda Makok Oiba Chenaba Mioi ni Mahak NDPSA ki makada Fananaba Thiriba Mioi Amasuni, Mahak Lupa Karor, Kunmangar Grongi, methamphetamine tablet kilogram, Kunipan point Kunithoi Amasung heroin kilogram, Ama point Sani Marifunipan su Pagat Kiba, Chenaba Misak Amani, Adubu, Mioi Adu Churachandpur Police, Singhat Police Amasung, Directorate of Revenue Intelligence na NDPSA ki makada lokot kiba tungan ba case sing dasu Chennai hari mi adugi drug syndicate aduna ningthina organize tawraba international network amagi makada ngamkhai lana mayai ka ba polam sing adu puthok pusin tawi loinana lamdam asigi mioi kayasu network adugi makada thabak tawbaga loinana selthumgi thabak kuding maktasu mahakna handle tawi hari Churachandpur dagi Lalthar Luamam Pulamte Farjol dagi Nungusi tin sum rangchal amasung Churachandpur dagi Pomilen Molo koba mioi singsu syndicate aduda yawi haiba khangbangamle atopa operation amadana Mantri Pukri Bazaar dagi tongan ba kani kilogram 3.63 ka konana mioi ahumsu ngarang phagat pangamkhre Makhatarpo Pauda Haukiba July Kunmathoida Mantri Pukri de Leiba IGAR South Amadi Manipur Lengakta Kulai Thadokuna Sangjarakle Hariba People's War Group Marxist Center Amadi Masigis Lanmi Singlup Red Guard Kakarigumba Hiram Amatada Mari Lainade Haina KCP PWG Marxist Center na Thadorokpa Chirol Aman Hari Lubasigi Secretary Comrade Lenin Maidena Thadorokpa Chirol Amada Hariba Homecoming Ceremony Adu Yawol Lup Singda Yauraga Yawoloi Ama Oibagi Chana Patap Sing Inbangamdraba Tongan ba Jidda Dejatar Sing Punsilaga Yaragani Haibagi Mongda Mitchell Miki Thi Ama Sijina Duna Pangthokiba Semjin Sajinba Surrender Drama Amani Asigumba Surrender Drama Asi Kayarak Tokre Amadi Masina Aroibasu Nate Hariba Thong Asimak Yawol Ihobu Mingchat Thinanaba Government Amadi Makoigi Protocol Buyers Machinery Singna Taurakpa Anemba Thaki Fourth Propaganda Amani Haina Lawi Masana Masabu Chairman ni Hajariba Laisram Ranjit Elias Tamnganba Haukiba Kumja Lisingani Tarataret ki Augusta Phakraba Matung Lup Asiga Karigumba Hiram Amatada Mari Lainadraba Misak Amani Mahak Phakiba Matam Aduda Ko Convener gi Thau Puramba Misak Amani Hariba Matam Aduda Lup Asigi Oina Chairman Haiba Pham Asisu Leite Lisingani Taranipal gi Me Mangada Transical Core Committee ki Mifamda Tongan ba Waretsing Lauduna Convener Haiba Asi Lothoklaga Chairman gi Pham Asi Lehenbada Amata Oina Yanakibani Homecoming Ceremony Adugi Luzadaba Ama Hairagadi Laibak Miyamda PWG MC Bu Machet Kaya Thokpa Oina Uhanba Loinana Lup Asida Sunglei Leitaba Misak Amabu Lupka Mari Leinahanba Malhanba Aduni Thengkhang Kayarakta Laibak Miyam Khangna PWG MC Ani Sude Haina Sengdokduna Laklaba Amani Hariba Homecoming Ceremony Adu Semjin Sajinba Mapuna Chanbinaba Amadi Yawol Ihou Namthanabagi Mingda Senthang Lokthaba Yanaba Sinba Magical Drama Amani Hairekli Police ni haina saktak chaba mioi ahum July kungi numidangda lakduna tamthina phurambada natana sana amadi chel yauna maman yamlaba polamsing huduna pubikhre haina victim oherabi Sega Road Takelambam Lekaida leiba Maitram Sanatomana phongdorokpaga loinana thodok asigi matangda Imphal West SP da wakat cherol ama thajinkre haidi hiramasigi matangda Hotel Nirmala da leiba Mafamda Paumisinga Unaba Amada Mang Hai Taudo Asi Sakangtaba Mioi Ahumna
mahakki yumda laklaga chatharamkhibani thawdok asi July 10 gi numidang pung 13:45 rom tabada Sega Road Takhelambam Laikai Lane number 7 da leiba mahakki yumda chatharambani numidang atengbada mi ahum asi laktuna makhoi masa police ni haina saktak chaduna thong hangdok halaga mahakpu tamthina phu chaiba aurakhibani mahakpu tamthina phu chairaba tungda gari amada haptuna ahing nongyaida Imphal gi akoibada puduna chatki phubagi chaina kolna gyan mangluraga wakhal tarakpa matamda mahak Tera Sapam Leirakta Leiba Manipur Rural Institution Rehabilitation Center da Leiramki Hairi Mahakna Makha Taraduna Hai Thawdok asigi matangda mahaki imung manunggi miyoi sing kauduna Rims Hospital da layang chathaki chakhangdaba singna chatharamkhiba thawong aduda mahaki sanagi lik ama yauna yumdagi sel oina lupa lakh 5 ga 1,000 amadi mamal atangba polam kharasu huduna pukre makha tana asigumba thawdok sing asi thoktanaba amadi mahaki Mangkriba polam sing adu phangnaba mari lenaba singna mityeng changbiu haina phongdoragli nongmai chindol da miyoi amabu tamthina phurambagi mathakta sana yauna sel amadi mamal yamlaba polam sing huduna pukibagi matangda police da wakat kre haina sumangna phongdokli India haibasi malemgi manungda human resource khwaidagi kwangna puthokpa lebak amani adubu lebak asigi lengak pairiba party singna lengak ki system asi apaba amata thamdabana mamal yamkraba human resource sing asibu kangkha thangda hundokpire haina All India Youth Federation Manipur State Council na thadokpa chirol amana hairi chirol asigi matung inna India government ki system asina socialism romda ningthina hek chalaiba tarabadi lebak asi malemda makok thongba economy da kham thengna chakhotpa yaba lebak ama ohenba ngamgani pumnamak adugi ona tainabada ngasidi BJP lengak asina itihaspu maning halanduna chawkhotlaba scientific society asidagi nunggi yukta hanthahalle Phatraga thawdoksing aduga loinana miyambu nam haduna dictator chalaibagi wa amata ngangba ngamdana ba khonare chawkhotnabagi mafam amata haijarubasing siphai sing sizinaduna phujaiba jailgi charangda namchinduna thambiri khwaidigi anobo wathok amana khangba ngamdraba intellectual idea leiba nahasing Cockroach Janata Party haiba kangbu ama nahongnana thoklakle makhoina NEET exam da BJP gi lengak pairiba singna question leak ohenbagi wathok kamari leinana Union Education Minister Dhamendra Pradhan pham thadu u haina demand tawduna Delhi gi Jantar Mantar da Jun tha haurakpadagi hauna khongjang changsinduna lakhibani adugumba ihau aduda youth amasung students organization individual nahasingna movement aduda chawgatki BJP lengakna pumnamaksing adu kanna namthanaba laknaki adubu Sonam Wangchu social activist na Delhi da hunger strike tawki maming leiraba film ge saknaraba sing yauna tongan ba saknaraba misak kayana su khongjang aduda mapung phana chawgatki adubu democratic oiba khongjang chathaduna July 10 da Cockroach Janata Party gi khongjang singbu sanga da tawbagum nungsi haitana phu chaiki amadi ot naiki Bharat lebak asi malemda democracy chatpa khwaidagi chawba lebak ni haina chawthokcharaga naharol amadi mahirui singbuna tamthina phu chaiba haibasi Prime Minister Narendra Modi na democracy bu khongawnabani maram aduna Prime Minister na India gi nahasingda lankhre haijagadabani loinana numit aduda mahiroi naharol singda khut thakibasing adu inquiry tawduna action lokhatnaba tawsilakli Kuki Jo area da economic blockade chathariba asigi matangda ngasi kangpokpi amasung ukrul da leiba Kuki Jo singi CSO singi mifam ama pangthoklaga karamba khongthang lokhatpa yabage haibagi matangda wa khanaragani hairi hiram asigi matangda Working Committee of Kuki Civil Society Organization ukulna thadorokpa chirol amada Kuki Jo gi area da tangai fadana changba potlam kaya puthok puchin tawriba gari sing tangkhul amadi maitei miyamna athingba pibagi Thawong asi hena kansilakli masida sunatana driver kaya su phu chaibagi pau phangle loinana Kuki Jogi area da pochai driver singna pusilakpada akiba phawbadagi mathau pangthoktre masina maram oiraga tangai fadana changba potlam sing Kuki Jo area da puthok pochin tawbada achoba singnaba ama oirakli hairi phibam asi haksinna lawduna ngasi kangpokpi amasung ukrul da leiba Kuki Jogi CSO singi oiba mifam ama pangthoklaga haujik chathariba economic blockade asigi mayokta karamba khongthang Lokhatkadagi haibagi matangda khanakani maram aduna Imphal East ukrul amasung kangpokpi administration singna ngasi fawbugi manungda matik chaba khongthang lokhatuna Kuki Jogi area da mathau taba polam sing ayat apan yaudana pusilakna ba honagadabani haina su cherol asina khangalle
National Socialist Council of Nagalim (NSCN) Eastern Flank Provisional Government semle haina lauthokibaga loinana Ekato ICC Skurubu Chairman oina khankre. NSCN GPRN Eastern Flank Civil National Worker amadi Naga Army Officers singi emergency mifam ama pangthoklaba tungda Provisional Government sembagi wafam asi lauthorakibani. Emergency meeting aduda tongan-tonganba warep kaya marumsu lauki maruoiba warep singdi Maning tamba Naga Nation ama leihanba. Haujik June 24 Lieutenant General H.H. Raman amadi July 3 Lieutenant Colonel Victor Angami M. Ekato CGU Reverend Victor B. Yekutho Pamchang Zemik amadi Angyo Singjangya Tanthokle haibagi matangda thokiba order adu chanahandaba athuba matamda Nagasing khusamnaduna Unified National Government semba yauri hairi. Haukiba chahi lising ani mapalgi July 13 da Khwairamban Kaithelgi mi chillaba marakta pulisna nongmai kapadagi laikhidraba miro libi T.H. Rabina amadi puliski fact encounter da laikhidraba C.H. Sanjit ki 13 lak suba ningsing kumon thoram Tauthong Khuno Thamnapokpi Community Hall da pangthokre. JAC against the brutal killing of T.H. Rabina and T.H. Sanjit na Sinduna pangthukiba ningsing thoram aduga mari lainana laikidraba anigi photo da miyamna laikatuna amasung minute ani tumina leptuna ikai kumnaba udki thoram aduga mari lainana JAC gi secretary Anthem Silana haikibada T.H. Rabina Khwairamban Kaitheldagi pochai khara lairunaba chatkibani adubu mahakna Khwairamban Kaithelda pochai lairingaida maikei khangdana kablakpa nongoi maru amana panmadagi mafam adu maktada laikidabani Rabinana laikidraba matung piklibi macha aduna laimaida taaduna lairiba mamagi thawai yaudraba hakchang aduda kolaga kapkhibagi phibam ngasi phawba kana amadana kawamdana lairi Armed Forces Special Power Act ki mingda khudongchaba lauduna Pulisna numit aduda apokpa mapa nabagi pharmacy dagi hidak leiba lakiba khuraidagi C.H. Sanjit busu makhut challaba matungda kaptuna hatoklaba matung kapnabada sibani haina maral sikhibani adugumba yamna tamthiraba thodok aduda laikidraba sing adu ngarang 13 lak suba iroinana JAC na makhoi anigi ningsing kumon asida pangthokpani haiki amaromda haukiba chahi lising ani kulhumdoi gi me ahomdagi state asida thoklakiba kanglupki irang asina miyoi kaya gi punsi pikam nakre kaya ama mayum makai thadoktuna lanjel laktuna hauzik relief camp singda changjapam loduna lainari miyamgi lanthum amadi punsi ngak chenba haibasi lengaki mathongni adubu Lairiba lengak asina miyamgi lanthum amasung punsi ngak senbagi mami amata paikhatpa ude maramaduna miyamgi punsi amasung lanthum ngak senba ngamdrabadi chaukri konduna laibiraganu khudakta pham thadokpiro Asik Hussain Currency Koba Police ki Head Constable ama harkarba tungda authority singna Jammu and Kashmir gi Anantnag district laiba terrorist anigi mayum sidokre terrorism ki mayokta zero tolerance policy lokhalakpagi saruk ama oina terrorist anigi mayum sidokhibani official source amana hai Anantnag district Guri village da laiba Lashkar-e-Taiba gi active member Adil Ahmad Thakur gi sabada ngairiba mayum mapung phana sidokhibani